पाउसेदी यमफम ओइबा मरोइबा पाउ खराब दे तौजरी ECA कांग्रेस ना AC अहुम कोर्ट केस लही हाइना खनख्रे बाय इलेक्शन करंबा AC दे तौगदगे हाइबा ngasi khanglaba yai बाय इलेक्शन तौगनी हाइना थौरंग तोरिबा मणिपुर की असेंबली कॉन्स्टिट्यूएंसी अहुम नाखाइसेंगना सिट हांगबा लेत्रे मखोय हुंगी केस हौजे हाई कोर्ट ऑफ मणिपुर दा लेडी हाइना मणिपुर प्रदेश कांग्रेस कमिटी ना इलेक्शन कमीशन ऑफ इंडिया ECI अमसुंग मणिपुर की चीफ इलेक्टोरल ऑफिसर CEO दा खनख्रे ECI अमसुंग मणिपुर की CEO दा कांग्रेस की MLA अहुम ना तोंगान थाखिबा लीगल नोटिस अदुदा MLA अहुम ना फम थादोक दे हाइबके जेरोल पिसिनखिबा अमसुंग स्पीकर की ट्रिब्यूनल ना आयाबा पीबगा लोइना सिट हांगे हारिबदु तसेंगना मकना खाइसेंगना हांगबा नते हौजिक मखोय अहुम की केस हाई कोर्ट ऑफ मणिपुर दा लैरी हाइना लीगल नोटिस अदुदा पल्ले मिखल पांगथोक तनबगी थाखिबा लीगल नोटिस अदुदा पल्लेबा असेंबली कॉन्स्टिट्यूएंसी अहुम अदुदी वांगोय AC साइटू असेंबली कॉन्स्टिट्यूएंसी अमसुंग सिंघाट असेंबली कॉन्स्टिट्यूएंसी ने लीगल नोटिस अदु थासिगी तरागा तरुक्ता MLA अहुम ना तोंगान खुये पिनरगा रेजिस्टर्ड पोस्ट थाखिबनी हाइरे वाफम असिगी मतंग कांग्रेस की MLA कैसाम मेघचंद्रना पाउसी असिदा हाई साइटू AC की हानगी MLA गामथंग हाउकी की मथकता के मेघचंद्रना पितृ सर ओइदोना थाबा केस अमा हाई कोर्ट लैरे वांगोय असेंबली कॉन्स्टिट्यूएंसी की एक्स MLA ओइनाम लुखोय की मथकतना कांग्रेस की MLA कंगुजम रंजित अमसुंग सिंघाट AC की MLA गेंसुवान हाउगिना कांग्रेस MLA ए सूर्य कुमार ना केस थाखिबने मखोय हम द केस थाखिबगी मरुइबा वरुल सिंचु लीगल नोटिस अदुदा पल्ले BJP दा सोंचिनकिबा MLA तारियत डिस्क्वालीफाई तौननबा स्पीकर की ट्रिब्यूनल दा वाकटकी अदुगा स्पीकर की ट्रिब्यूनल ना जजमेंट लाउथोरपदा चप मानबा केस अमा MLA अहुमना डिस्क्वालीफाई तौरगा लुखोय गामथंग हाउकी अमसुंग गिनसुवान हाउबना डिस्क्वालीफाई तौरखिदबनी मखोय अहुम डिस्क्वालीफाई तौखिदबदुगी मयुक्ता कांग्रेस ना हाई कोर्ट ता थाबा केस अमा हौजिकसु पंदुना लैरिबने कांग्रेस ना थाकिबा लीगल नोटिस अदु इलेक्शन कमीशन ऑफ इंडिया दा छोइदना खनदबा यारुइदौरी मरगसिदा लेबाक असिगी तोंगान स्टेट सिंगदा हांगदुन लैरिबा सीट हुंफुमंगा मेंशनरबा पांगथोकदरिबा बाय इलेक्शन की मतम लेपनरबा हायेंग लेपलरबा याय ECI की फुल कमीशन हौकिबे इराय नुमिता पांगथोकिबा पाउगी मिफम अमदा मरकी मिखल पांगथोकदरिबा स्टेट मरी मंगा की चीफ सेक्रेटरी सिंग अमदी चीफ इलेक्टोरल ऑफिसर सिंगी Mahakki दगी COVID-19 लाइचत असी मरब अमा नत्रगना मरब अमा पीदुना मिखल असी मतम अमा जैथोकपिनबा हाइजे चेरोल से पिरखे हाइरिबा चेरोल सिंग अदु लाक्लिबा सेप्टेम्बर 19 दा चीफ सेक्रेटरी सिंग अमदी चीफ इलेक्टोरल ऑफिसर सिंग पुखलकलिबा वाफम सिंग अदु खक्तमा खन्नबा मिफम अमा कौख्रे हाइरिबा मिफम असी लोयरबा मतुंग दा बाय इलेक्शन की मतम असी प्रेस रिलीज ओइना थोकलगनी हाइना चीफ इलेक्शन कमिश्नर ना फोंदोखरबनी मणिपुर की ओइना असेंबली कॉन्स्टिट्यूएंसी मंगा दा बाय इलेक्शन पांगथोकनी हाइना थौरंग तौरंबनी अनौबा वाफम असिना मरब ओरगे AC के आदा मिखल पांगथोकदगे हाइबा खंगबा ngamdre अतोप बाउ अमदना असम दा lupa crore 15 की Mayai Kaba drug फारे सेंट्रल असम की कार्बी अंगलोंग डिस्ट्रिक्ट मालेम की कैथेन दा lupa crore 15 रोम Oigadaba Yamlopa Mayai Kaba drug का कोना मियोय अमंगराक नोंगमाइजुन मित्ता असम पुलिस ना फागत पंगमख्रे हाइना एजेंसी की पाउ अमरा हाइरे वाफम असिगे मरी लेना असम की डायरेक्टर जनरल ऑफ पुलिस बंकर जेउटी महांगान Mahakki ट्विटर अकाउंट थागलकपा पोस्ट अमदा ngaraak nongmaijin mita police na aknaba pau ama phangbadagi red chathabada lupa crore 15 rongi Oigadaba jamlaba Mayai Kaba drug kilogram 5.5 ka konana mioi ama phagat pangamkhre mioi adu jogi phopa police station konba mafam amada leiba smell ali kawe mahak police custody da thamkhre thaurang asi asam police na drug ki mayukta satharki lan ki saruk amane adu police na Mayai Kaba drug ki mayukta changchilak lan lepat leitre लाल असिगी सरकम ओइना कार्बी अंगलों पुलिस ना असम अमदि नागालैंड की लोना बंगम खैद जामलब ड्रग्सिंग अदु फागत पंगम खिबा अचौबा माइ पाकपनी पुलिस की टीम अदुगी दमकत चाउथोकपा फावे आइना फोंदोखरे दिल्ली द मियोय अमना लुपा कुनगी वहाउदगी मचानुपा की mamangda Mapa फुरागा हातखरे यामना रुवाइतबा थौदोक अमदा दिल्ली द चही 13 दंगारिबा नुपा अमगी मचागी mamangda चुपनगी लुपा कुन खक्तगी मतंगदा मियोय अमबु तमथिना फुरागा हातखरे आइना पुलिस ना गसी फोंदोखरे Machanupa angang aduna phuriba adu toknaba hotnaki amasung mapagi punchi kanbinaba adekers aduda haijaki police na hauki basakul se numita robes ko bomioi ambo hatpagi namta santros amasung sarwas masin manau ani phakre masagi sei kunthra gani panchuraba robes amasung delhi gi burari da magi nupi amasung angang singal loina leibani mafam adu crime wangbagi namta tamthibada maming chatle police ki matung ina robes na samkak nabagi namta thangnaba leikai da leiba solan amada Salon amada chatkiba amasung mangonda lupa yankai pinaba hailakibadagi Thoudok adu thokibani hairi
Mahakna selul adugi mapu sandosta awat pa kona piragi haiduna lupa kontra piki madudagi makhoi mari yet aduna khatnaraki amasung santos amasung charos masin manau ani jangduna makhoi gi selul adugi manungda plastic pipe amana robes padamtina phuba hauraki anak padi yeng pamioi amana makhoi gi mobile phone da film namhauki ba oiram gadaba phuba adugi clip adu miam da khangdarakre clip aduna robes ki Machanupa angang aduna magi mapabu phuba adudagi khamdokna ba karamno honakibagi haibadu ulle aduga khatnariba adu mioi kyana yengtun leiba amasung awaba taraba mioi aduda tengbang na ba kari mata tawdana tawdaba adusu ulle hospital da rupes bu thuna pukhiba matamda doctor singna Mahakki re aina phongdolaki aina police na haikhe TikTok download ta tramgi athingba kakre miyamna pamna ba video app TikTok ki download chingda Donald Trump administration singna political wakhalon da thamkiba athingba adu chatnagadabagi pung kharadagi mamangda garang nomai jingi athingba da US federal judge amana kakthre TikTok ki mapu oiba Chinese farm adu Beijing government ka mari leini haituna madu national security de akiba piba amane haina White House na haikiba video F adugi haijarakpadagi district al Carnicos na matam khara ki athingba ama thamkhre US federal judge ki opponent adu sil tawduna thamkhre maram aduna wari padugi maram adu phongdok loi haina Washington da court adugi lamai ama panba order ama haike President Donald Trump ki administration ki order aduna ningthauka bagi ahingdong yai dagi app adugi anuba download sing athingba thamki adubu shinaba punamak thingjin gadaba November 12 phawbadi TikTok shinaba yakhigane November 12 ki athingba adu kaktat pinaba TikTok na hajarakiba adumakti judge aduna yakhidre Maragasida tractor mai thakiba adu Congress na sanaba lilani BJP Delhi the India Gate manakta tracker ama opposition party workers sing na mai thakiba adugi matang danga si BJP na Congress bo publicity ki pantamda amasung lomi sung balana lamjing tuna lebak asiba ikai khumna ban nanghalle ikai pananghalle aina chaikhre Information and Broadcasting Minister Prakash Javadekar na Thoudok adubo condemn tawkhiba amasung lomi sung balana lamjing bagi opposition bo maran sikhibaga loinena Union Minister sing yauna BJP ki Senate party lojing basingna Congress ta chaikhre Congress na ngasi lebak asiba ikai ba pire truck amada haplaga purakhiba tracker ama Congress na charaga lila ama India Gate mai thakre madu aikhoina condemn tawi aina Javadekar na haike Mioi tara manga kun lom na ngasi ayuk India Gate da tractor ama mai thakre aina police da haike Punjab Youth Congress ki mioi ne haiba mioi manga phare aina makhoina haike BJP General Secretary Bhupendra Yadav na Congress po lomi singi yengna bani aina chaike Atopa Union Minister Gajendra Singh Shekhawat na ngasi nomai jing namita mapok namit tariba Bhagat Singh ki mingda tractor ama mai thaduna lomi singi ning tambagi mayuk protest tawri aina opposition party da chaike makhoi gi conference adu hojik maikum hangdokle haina makna haike aikoi gi lomi sing na lowu singu tamakoina sinajriba kuchukulai sing lai oina latli aseng balomi amana Mahakki tractor kaidongai da mai tharoi kari gumba Youth Congress na lomi sing tamakoina sawgali haibadu utpa pamlabadi makoina tractor adu mai thadokpagi mahutta lairaba imung amada donate tawrum gadabani makoina khangliba punamak haibabo mangta khanba haibasini haina statement amada BJP Yuba Morcha gi president Teswame Suryana haikre Nakalamaromda Delhi Police ki SI amana girlfriend Nongmeina Kapkhre maku boksu Kaptuna Hatkhre Delhi Police Sub Inspector Chandip Dahiya nakarang numitang athengbada khatnaba amadagi Mahakki girlfriend adubo Nongmeina kaplamlaba matungda chien khraga Haryana ki roha kaptal leiba Mahakki makubok loinabi Nupigi Mapa adubosu ngasi Nongmeina Kaptuna Hatkhre aina police na phongtokre Mioi ani Nongmeina kapada mahakna sinnakiba Mahakki service revolver aduga loinana police officer adu chain kre mahak phana bu hotnari haina police na aike police ki matung ina police sub inspector Dahiya na Mahakki nupibo hatna bagi aning baga loinana Nupidugi mapam da chatki aduba madugi mahutta mahakna Nupidugi mapa Ranbir Singh ha Nongmeina kapkhi amasung sikhi masagi Chahi kuntraga taruk surabi policeman gi nupi aduga policeman aduga Chahi kya marom mari phatnarakidre amasung makhoi ani tongan lairaki aina likhul singna aike Haukiba Chahi amarom police officer Dahiya na atopa nupi amaga mari lainarake khatnaba amadagi nupi aduwa mahakna Nongmeina kapkhi amasung awang Delhi gi Alipur area da GT Karnet Road ki lambi batai da ngarang nomai ching namita undoklamlaga thamke police ki matung ina Mahakki kar manung tamakoi ani khanrakpadagi Dahiya na nupi adubo Nongmeina kapkhi bane aire nupi aduna GT Karnet Road ta Sai Mandir da lambi lana na hotnaringa da thengna don sub inspector Jarbir na Mahakpo rescue tawke Anakpo hospital amadu nupi adubo purakibada nupi aduna Mahakbo Lahori Gate Police Station da posting Taba Sub Inspector Dahiya na Nongmeina kapkhi aina Deputy Commissioner of Police Outer North Gaurav Sharma na haike nupi adugi phibam khudong thingai oide aina DCP
DCP aduna hairaduna Indian Penal Code ki makhada mari leina ba section si ki makhada chenari police SI adugi mathakta case sama lokale haina makhata khe arubere content sing asigi maru iba pau khara asiba pau damjari pa Manipur local news YouTube channel amadi Facebook page asidagi yengpir popna mukpa thaga chari loinana channel dam da kana rabadi subscribe like and share to ba kawi gnu puna mapu amuka na thaga chari